Mayambu ahanbamaktada Kanglele Pumari channel gi maikadagi mayambu amuka hana taram noksari ngasi soi khoina mayamgidamakta ne haidana real horror story ama puduna laksari wari asili thoksarapa matamda soikiba langkiba kaya yaurabasu mayamna puksil sauna ngakpi aduga amana channel asi 100k subscribers yogadore 100k subscriber yaunaba honabada adomadona sauraba mateng ama pangbiduna 100k subscriber yohonbiyo haidana mayamgi mafamda aijari Pare mayam adudi wari asi honaba dawjarak lagi ngasigi wari thabirakpana Julia Thaudo ase aina laisabi oiringai matamda thokiba thaudo ama khakki warini matam ado aisu ingaw ngaw na damak laijarami adu bulaikai gi isi tembi haidana isi ama lairami isi tembi sita sena hairabada mahak se laigi nungsi sukhra laibaga mama mapa si sumai ba mabi oibane aduna isi tembi ga khwiga si kaya thoina loinade laikai masel budi oina jaragasu aikhoi ga makhoi ga se toro khoidana na tina ba haibadu madi oirakti nong manumit amani laikai gi manabi nganthoi kaubi amaga aiga laikai gi hotel amada singju saduna leiringai matamda isi tembi selai mahak su mamanabi singa lakpane aduga sa thakai keno khara leiraga makhusu tongan ba mafam amada phamlaga du maksari nganthoi bani susari aduga isi tembi gi mi enga se khoida yenglakpada adoki matik yamna hinadi maduda nganthoi dai na sum hairami as isi tembi gi mi enga se karino ai don thona hina khidreda nganthoi na gi wafam adu hekta bada mahak na sum hairakhi kaidawragi nati isi tembi na kaidawragi nangde yemunu as khangdi mi enga ngasi sum sumdi ai diam na hinadi lai gi nuksina ga khara lai hai aduga muksu mama ga mapa ga dosu mai ba ga mai bi gani do ai don thona hina khidreda ai gi wafam adu hekta bada nganthoi na wa makha tarai as yare se yingsilura nu yare adum nang gi sabam thokpada dumsa asum hek khairakpada isi tembi ai khoina ngangnari bo wafam sing adu hekta ruraba mali ai gi nakta prap prap sanglaga Julia nang na sari ba singju siong thongna haukrani da isi amukta sagedana magi wafam adu daina isi oi gi su tongan ba ma hoi isi se haidana isi wakal kari gumba ma khallaga hairubani aduga ngi haktang gi matungda isi tembi na khoi gi singju do khara saraga du maksaki isi tembi gi mo motok sing adu da mama na bi sing si sukkiru kiru adu mak yengi ai khoi sodum tumina yengduna lai ngai haktang gi matungda nganthoi bani halakle lambi sana sana nganthoi na sum hairai nati isi tembi na ngasai tawri ba mo motok sing adu karino habani da asita ai don thona hina khidre nati kari wakhalno habani da ai khoina sari duga makhoina sari duga sap manari bani adu dai khoina sari ba pora do muksa gi haidana mo hajilai asai di ko ka ingaw ngaw zaida imana bingan thoi gi wafam adu da aina mo sum na hangi ado mana ngasai tawrai ba mo motok sing ado lai gi tingi kari gumba ma tawraga sanglai bazala natraga na kari as khangde se aisu gyamenga mata tadi nang soi su sap manari banatra hoini man budi manai adu da aisu ingaw ngaw ri ba mahaki mo motok sing adu da haidana wari watai sana dana lai maduda yum yorak laba matamda imana bingan thoidusu mahaki konthongda dumak sang hauri aisoi gi konthongna sang laga murum solaga dumak sang lai aina murum solaga hek sang lakpa matam maduda imana kaidawra gi haidana hangi ima su hingkholda lairami maduda ngasai thoki bawari mayam singadu loina tamle maduda imana kain magi di singju kangau bora amata laidabra aisu imada lai haidana hairami maduda imana adu eraga kai gino mana nangi singju bora sa gi haidana thoin kai changa ibuduna kari gi maram amadi lai bema nungaina da baga lai rurabra ima kari nungaina da banu kasumta le sulaitana pa kauna ba imana bi isi sunati adu eraga di magi masada tongli be sora duna sa gi haidana nangi nanak ta na pura ibra amadi sungsoi soidresya imagi wafam sing adu hekta bada aidi kaya hainadi tasiyana hairabada lagi tingi matang si aisu kaya thajadabani asumna wari watai sanaduna leiringai matamda ipa nupa si supra prap tholai aduga mahakna hairai as ima aisa yamna lami imongda kitang thuna changlaga saba yaw kai keno kitang sembiu ba ipa nupa dugi wafam adudaina ibunga saurabani nang suin samana masing kai keno khara semba khopa tawraga sakto kok thongdo numidang ya sanglapa matamni ima ngai dra sunang na dum tok lawna thongdok pa yadabro as isya yare se ai dum sangjara gi haidana ipwa nupa du shodu maksangkri
ngaihaktan ki matungda imaga aigasu wari watai sanadana lakle babasu thabaga masathobani hanjil aba matungda ngasai thokhiba wari mayam singadu loina tamle maduda babana thani ngai matamdagi hauna mapadu sumi gi lagi tingi kakeno khara tawbani mapadu khakta natana mamadu sodumak tawbani adu khangdri handak marakse mana dum hek tawri bamo mo tawsing ado isana singna bro baba lagi tingi ama di kasu thoina singbu singna deda aduda mahaki mo mo tawsing ado aidi pada pakhatpa pakhatpa gi wabudi pakhatpam thoi adubu kasu thoina hena wakhal khalunuda lagi tingi ama hapsilamba khosilamba amata natabanina babagi wafam sing aduda isu wakhal adu samthokli aduga numidang tumba sangla aba matamda wakhal da khara sinjing mangsing naraga isu du maksang lapani tawbada boy gi sada ninjing mangsing naraga sanglakpa matam aduda ai gi sada kari gumba khara su khalai as hore namu mang hamu nungai trabadi bahak na ngasai tawrakpa mong matau sing aduda ai gi sasi kiti kirum tawraga mahakim eng nayeng aduga asi hairaga wakhal khallaga isodu maktum basanglapani ngai haktan ki matung da isodu maktum thakri nonga laklaba matung da laikai gi manabi ngan thoina tawraga nupa ma koyu haidana hairakhi tasena hairaga de gi punsi da nupa koinarak phaibodu mayek sena mata khangdri khali anga oyengai matamda khara koinaram banatana college matam loikraba matamdadi nupa mata su koiraktri imanabi ngan thoina nupa ma koyu haidana giri taksilakpa maramna aisu nupa ma khangna tho ure nupa do ahanbada pau phawna ba nungai bra yengge haidana aduma pau phawna duna yinglubani adugudi nupa do yamna phabu nupa oirambaduda aisu tamna dumak nungsinakri asumna matam khara nungsinaraba matungda laikai gi se tembina noma hotel gi bora sabha mamada mahakna suna swahirakhi angonda mamanabi mayamga sulai laikai gi se oibanina aiga wari ngi hatang sana siadana mapalda ngi hatang kauthoi maduda ise tembina julia nanga khangnari bunupado aiga khangnaba nupani nang khongpham adu hongdo haidana ise tembina hairakhi maduda ise tembi ki wafam maduda ise karino mahati nupi kana gumba mata su koide aduga hana budi koirami hai tawbada bu hujiti aiga maga nungsinari adu ise tembi ga hana nungsinaram boirasu hojipu nungsinarba oirabasu aidi madu pakna thajaba ngamde haidana ise tembi da hairamkhi maduda ise tembi na ngonda wa yamna kana nganglaga nupadu gi wakhal thado natrabadi nang aphaba ama toiroi nang khudong thinengai ngakta oirakani haidana ise tembi na ngonda dhap phawba toksilakhi wa khara kana ngang khatnarakpaduda imanabi ngan thoyamadi ise tembi ka lakminaba mamanabi singadu suplak puna thokminarakle maya mamang aduda yamna kana law khongduna tawrakpaduda aisu isasi kairabani maduda imanabi ngan thoida khudang tap lawna pairaga khara thuna sanaba tawsiadana dumak prap lakle maduda imanabi ngan thoina adu kaidawrage haiba nangna silakpa nupado mahaki nupani sini mahaka hौजिक nungsinari khongpham ado khara hongdo aduga aigi nupada hana yenglakanu sinidana imanabi ngan thoina su mamang thakta ise tembi ka khangnarambu nupani mahanu otpa yabu otlaba matungda atopa nupa koina khraba matungda hajiki ai ka khangna jaribu nupa sina aingonda mo haibiyo hadana aingonda hairakpani hai madudage su imanabi ngan thoida ado ise tembi na musu nupa do mu pami bazala pamaga de ai hanjin hangi asumna haibada ngan thoina yare he tembi gi sakta magni nangi sakta magni law yumda kitang thuna sasi haidana prap lakle yumde hek yoba matamda ai ga khana jaribu nupa du da phone tawraga thainangai ki thokhiba thogdo wa thok mayam sing ise tembi ga magi marakta leiramba mayam sing do loina hangbada mahaksu setnan hekta hairakle maduda ise tembi na mahaksi otpa yabu olaba matung paisa lokthokpa yabu lokthoklaba matungda matamduda ga khangna jaribu nupa si amna suwari aduna mahakna wari ngai matamda ise tembi na lokthokpa yabu lokthoklaba matung atopa nupa khangnaraga aiga khangna jaribu nupa si inthokhtuna thanambani hai matamduda aiga khangna jaribu nupa si su yamna wana ise tembi ga pau phawna na bo hotnarami hai adubu upaya mata laikhidre hai madugi matungda aiga khangna jaribu nupa sina thabak tawraklaba matungda aiga mu khangnarakpani thabak tawraga yumkai sagalakpa khara khaji komthorakpa matawduda ise tembi na mu nupa si hanjinaba pamba jani maduna maram oiraga aiga khangna jariba sida mahana yepa pirakpani masigi matungda ise tembi kaiga se khara nungaina da badumak laikre
ꯍꯥꯟꯅꯗꯒꯤ ꯄꯥꯛꯅꯒ ꯀꯧꯅꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯥ ꯑꯃꯅꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥꯁꯤꯅ ꯆꯦꯜꯂꯁꯤ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯆꯦꯜꯂꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝ ꯑꯁꯤꯗꯤ ꯆꯍꯤ ꯑꯃ ꯂꯩꯔꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯇꯧꯁꯤ ꯀꯩꯅꯥꯒꯤ ꯃꯌꯨꯝ ꯑꯣꯏꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯌꯥꯝ ꯀꯟꯅ ꯐꯖꯅ ꯁꯥꯕꯁꯨ ꯑꯣꯏꯗ꯭ꯔꯤ ꯃꯔꯝ ꯑꯁꯤꯅ ꯌꯨꯝ ꯀꯩ ꯁꯥꯕꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯅꯕ ꯑꯃꯨꯛ ꯇꯧꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯟꯅꯔꯦ ꯏꯆꯦ ꯇꯦꯝꯕꯤꯅ ꯏꯃꯥꯟꯅꯕꯤ ꯉꯥꯟꯊꯣꯏꯗꯁꯨ ꯈꯔ ꯊꯔꯨꯝ ꯇꯧꯏ ꯑꯩ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯏꯆꯦ ꯇꯦꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯑꯗꯨꯝ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯈꯜꯂꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯕꯖꯥꯔꯗ ꯑꯩꯁꯤ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒ ꯗꯤꯅꯔ ꯁꯦꯠ ꯑꯃꯁꯨ ꯂꯩꯔꯒ ꯂꯥꯛꯄꯅꯤ ꯏꯃꯥꯟꯅꯕꯤ ꯉꯥꯟꯊꯣꯏꯗꯤ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯂꯩꯍꯧꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯍꯜꯂꯛꯄꯅꯤ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯁꯤꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯀꯥꯟ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯄꯜ ꯃꯔꯛ ꯑꯗꯣꯝꯗ ꯑꯗꯨꯃꯛ ꯆꯪꯁꯤꯟꯈꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜ ꯈꯜꯂꯤ ꯊꯣꯡꯒꯥꯜ ꯃꯄꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯂꯒ ꯋꯥꯄꯜꯂꯣꯝꯗ ꯆꯪꯈꯤꯕꯁꯤꯅ ꯀꯅꯥ ꯀꯣꯟꯊꯣꯡ ꯆꯪꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯛꯇꯅꯤ ꯇꯥꯔꯤꯕꯁꯤ ꯑꯗꯨꯒ ꯑꯇꯩ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯌꯨꯝꯁꯨ ꯇꯥꯕ ꯅꯠꯇꯦ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯩꯁꯤꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯆꯪꯈꯤꯕ ꯍꯥꯏꯗꯅ ꯑꯩꯁꯤ ꯋꯥꯈꯜ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯒ ꯀꯣꯟꯊꯣꯡ ꯇꯝꯅ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯋꯥꯄꯜ ꯑꯗꯣꯝꯗ ꯌꯦꯡꯁꯤꯜꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯤ ꯏꯉꯛꯉꯛꯂꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯁꯨꯝ ꯏꯟꯅꯔꯛꯄꯒꯨꯝꯗꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯔꯦ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯀꯩꯅꯣꯗ ꯋꯥꯈꯜꯗꯗꯤ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛꯋꯥꯏꯗ ꯃꯤ ꯑꯃ ꯂꯥꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯈꯤꯕꯗꯥꯏꯅꯦ ꯑꯩ ꯆꯪꯍꯧꯔꯒꯦ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯆꯪꯒꯦ ꯍꯥꯏꯗꯅ ꯃꯥꯏꯁꯦ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯃꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯄꯨꯛꯁꯨꯞ ꯃꯨꯕ ꯃꯈꯩ ꯃꯁꯥ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯄꯥꯈꯠꯈꯤꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯑꯩꯅ ꯑꯗꯨꯝꯅ ꯂꯥꯎꯄꯗ ꯏꯃꯥꯗꯣ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯅꯣꯝꯗꯨꯅ ꯀꯧꯏ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯏꯃꯥꯡ ꯃꯥꯡꯂꯒ ꯋꯥ ꯂꯥꯟꯒ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯈꯤꯗ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯃꯤꯅꯤꯠ 5ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯀꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯛꯂꯦ ꯏꯃꯥꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯏꯇꯥ ꯇꯥꯗꯅ ꯏꯃꯥꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯤ ꯃꯗꯨꯗ ꯏꯃꯥꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯠꯇꯦ ꯍꯧꯖꯤꯛꯋꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯀꯔꯤꯒꯤꯅꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯅ ꯀꯔꯤꯒꯤꯅꯣ ꯏꯃꯥ ꯑꯩꯕꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕ꯭ꯔꯥꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯂꯣꯏꯅ ꯍꯦꯛꯇ ꯏꯃꯥꯡ ꯃꯥꯡꯂꯕꯅꯤ ꯏꯃꯥꯅ ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯆꯪꯁꯤꯜꯂꯥꯎ ꯍꯥꯏꯗꯅ ꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯊꯍꯜꯂꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯇꯔꯪ ꯃꯂꯪ ꯑꯃ ꯏꯆꯠ ꯆꯠꯂꯤꯕꯅꯤ ꯏꯃꯥꯅ ꯏꯁꯤꯡ ꯄꯨꯊꯣꯔꯛꯑꯒ ꯏꯁꯤꯡ ꯈꯔ ꯄꯤꯊꯛꯂꯦ ꯑꯗꯨꯒ ꯂꯋꯥꯏꯗꯁꯨ ꯈꯔ ꯊꯥꯔꯒ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯥꯏꯔꯛꯈꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯚꯥꯞ खरा तारब्रो इमागी माताउदुदा इना इमा हौजिवाइदा तौखिबदो आई निंसिंगलाई हायदना वरी मयाम सिंगदो लोइना तमले मदुदा इमाना हायरखि इस अदुदी अखोइगी हिंखोल असिदि कशु थोइदोकपा अमता तौदबनी अदुगा मतौ करमना हंदक मरक्सि नते नंगी नसादा ngasi थेंनाय हारिबदुबु करिगिनो इमा आई ग्यामेंगा अमता तादे से इंसा मना मसिंग सिंग असि लौसिल्लो हायदना लौसिल्लमी ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯕꯕꯥꯁꯨ ꯂꯥꯛꯂꯦ ꯕꯕꯥꯁꯨ ꯀꯣꯟꯊꯣꯡꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯂꯩꯍꯧꯏ ꯑꯗꯨ ꯀꯅꯥꯅꯣ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯋꯥꯄꯜ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤ ꯍꯥꯏꯗꯅ ꯑꯩꯒ ꯃꯑꯣꯡ ꯃꯇꯧ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯕꯕꯥꯗꯁꯨ ꯇꯧꯕ ꯍꯧꯔꯛꯂꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯍꯟꯗꯛ ꯃꯔꯛ ꯍꯣꯡꯂꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯒ꯭ꯌꯥꯟꯃꯦꯟꯒ ꯑꯃꯠꯇꯁꯨ ꯇꯥꯗ꯭ꯔꯕꯅꯤ ꯃꯗꯨꯗ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯍꯧꯖꯤꯛꯋꯥꯏꯗ ꯋꯥꯄꯜ ꯑꯗꯣꯝꯗ ꯂꯩꯁꯤꯜꯂꯒ ꯂꯩꯍꯧꯕ ꯅꯨꯄꯤꯗꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯃꯩ ꯄꯥꯏꯔꯛꯎ ꯍꯥꯏꯗꯅ ꯏꯃꯥꯒ ꯄꯨꯂꯞ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯐꯪꯗꯕꯗꯨꯗ ꯕꯕꯥꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯕꯕꯥꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯋꯥꯏꯗ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯦꯞꯄꯒ ꯂꯩꯍꯧꯕꯅꯤ ꯏꯆꯥ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕ ꯈꯔ ꯊꯨꯅ ꯆꯪꯂꯛꯑꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯄꯔꯞ ꯆꯪꯂꯛꯄꯅꯤ ꯑꯩꯁꯨ ꯚꯥꯞꯀ ꯑꯃꯠꯇ ꯍꯦꯛ ꯑꯣꯏꯔꯨꯗ꯭ꯔꯦ ꯑꯗꯨꯒꯗꯤ ꯑꯩꯅ ꯇꯨꯡ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯁꯤꯗꯩꯁꯤꯗ ꯌꯦꯡꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕꯁꯤꯒ ꯒ꯭ꯌꯥꯟꯃꯦꯟꯒ ꯏꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗ ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯕ ꯍꯧꯔꯛꯂꯦ ꯑꯩꯁꯨ ꯏꯁꯥꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ
ꯑꯩꯅ ꯐꯤ ꯀꯩꯅꯣ ꯈꯔ ꯁꯥꯔꯨꯔꯕ ꯃꯇꯨꯡꯗ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯐꯤ ꯁꯥꯀꯣꯟꯗꯒꯤ ꯊꯣꯔꯛꯂꯒ ꯅꯨꯃꯤꯗꯥꯡ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯐꯤ ꯈꯔ ꯁꯥꯔꯝꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗꯅꯤ ꯆꯨꯔꯤ ꯇꯥꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯉꯥꯏꯈꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯩꯁꯤ ꯈꯥꯝꯕꯒꯨꯝꯅ ꯍꯥꯏꯐꯦꯠꯇꯪ ꯇꯧꯔꯛꯂꯤ ꯃꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯍꯥꯏꯐꯦꯠꯇꯪ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯁꯤꯁꯨ ꯀꯣꯛ ꯏꯉꯥꯎ ꯉꯥꯎꯔꯛꯂꯒ ꯅꯨꯄꯤꯗꯨ ꯃꯃꯤ ꯁꯥꯃꯤ ꯑꯩꯒꯤ ꯏꯁꯥꯗ ꯎꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯕꯕꯥꯒꯤ ꯏꯃꯥꯒꯗꯁꯨ ꯑꯩꯅ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯥꯎ ꯇꯝꯒꯦ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯝꯕꯁꯨ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯕꯕꯥꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯕꯕꯥ ꯍꯟꯗꯛ ꯃꯔꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯑꯩ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯕꯕꯥꯅ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯝꯃꯣꯏꯗ ꯅꯪꯒꯤ ꯋꯥꯈꯜꯗ ꯈꯟꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯐꯔꯦ ꯅꯪꯒꯤ ꯅꯁꯥꯅ ꯍꯩꯅꯗ꯭ꯔꯒꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯁꯤꯔꯣ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯃꯥꯏꯕꯒ ꯑꯃꯠꯇ ꯀꯧꯕ ꯄꯥꯝꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯑꯣꯏꯔꯝꯂꯣꯏ ꯑꯩꯒꯤ ꯋꯥꯈꯜꯅ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯃꯗꯨꯁꯨ ꯑꯩꯅ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯨꯔꯒ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯂꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯨꯗ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯗꯣꯔꯦ ꯍꯥꯏꯕꯁꯤ ꯋꯥꯈꯜꯗ ꯍꯥꯏꯐꯦꯠꯇꯪꯗꯤ ꯂꯥꯝꯐꯥꯡ ꯈꯟꯂꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯂꯩꯔꯝꯕꯅꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯊꯣꯡꯅꯥꯎ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯒꯣꯔꯣ ꯂꯥꯎꯅ ꯍꯦꯛꯇ ꯈꯣꯠꯂꯛꯄꯅꯤ ꯃꯗꯨꯗ ꯊꯣꯡꯅꯥꯎ ꯑꯁꯤꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯣꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯜꯂꯛꯄꯅꯤ ꯑꯗꯨꯒꯗꯤ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯀꯦ ꯍꯥꯏꯗꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠꯇꯪ ꯆꯪꯁꯤꯜꯂꯒ ꯑꯩꯁꯦ ꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯡꯗꯣꯛꯎꯕꯗ ꯏꯆꯦ ꯇꯦꯝꯕꯤꯒꯤ ꯁꯛꯇꯝꯗ ꯃꯁꯥ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯣꯏꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯔꯝꯕꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯖꯔꯗꯨꯅ ꯕꯕꯥꯒ ꯏꯃꯥꯒꯗ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯑꯩꯁꯦ ꯑꯗꯨꯃꯛ ꯂꯦꯛꯊꯈꯤ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯇꯧꯔꯒ ꯑꯩꯁꯤ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯤ ꯍꯩ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯇꯝꯕꯗ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯌꯦꯡꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯉꯥꯡ ꯑꯁꯦ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯑꯃ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯝꯒꯗꯕꯗꯤ ꯃꯥꯜꯂꯤ ꯌꯦꯡꯊꯣꯛꯇ꯭ꯔꯒꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯗꯣꯛꯇꯔꯅ ꯌꯦꯡꯒꯗꯕ ꯑꯅꯥꯕꯁꯨ ꯅꯠꯇꯦ ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯈꯣꯏꯒꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯩꯒꯨꯝꯕ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯜꯂꯝꯃꯤ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯣꯏ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯒꯨꯝꯕ ꯈꯔ ꯈꯨꯔꯝꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯆꯝ ꯆꯝꯕ ꯂꯥꯏ ꯑꯃ ꯈꯨꯔꯝꯊꯣꯛꯂꯒ ꯀꯩꯁꯨ ꯊꯣꯏꯅ ꯑꯃꯠꯇ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝꯃꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯨꯔꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯗꯨꯁु ꯅꯣꯡꯃ ꯈꯛꯇꯪꯒꯤ ꯐꯔꯝꯃꯤ ꯅꯣꯡꯃꯗꯨꯗꯤ ꯑꯩꯁꯨ ꯇꯨꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯃꯤ ꯑꯗꯨꯕꯨ ꯊꯪꯅꯕꯒꯤ ꯑꯍꯤꯡꯒꯤ ꯅꯨꯃꯤꯠꯇꯅꯤ ꯑꯩꯅ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯅ ꯄꯣꯞ ꯇꯥꯕ ꯃꯈꯩ ꯄꯣꯊꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯍꯤꯡꯗ ꯅꯝꯁꯤꯜꯂꯛꯄꯒꯨꯝꯗꯅ ꯑꯩꯒꯤ ꯈꯅꯥꯎ ꯑꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯍꯦꯛꯇ ꯅꯝꯁꯤꯜꯂꯛꯏ ꯁꯣꯔ ꯐꯨꯟꯕ ꯃꯈꯩ ꯅꯝꯁꯤꯜꯂꯛꯏ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯁꯛꯎꯗ꯭ꯔꯕ ꯄꯣꯠꯁꯛ ꯑꯃꯅ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯒꯤꯠ ꯂꯥꯎꯅ ꯍꯦꯛꯇ ꯅꯝꯁꯤꯜꯂꯒ ꯁꯣꯔꯁꯤ ꯊꯥꯗꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯅꯝꯁꯤꯜꯂꯛꯄꯅꯤ ꯇꯥꯟꯖꯥꯗꯨꯗ ꯃꯩꯁꯨ ꯂꯥꯛꯇꯕꯒ ꯏꯃꯥꯗꯣ ꯀꯧꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯏꯃꯥ ꯍꯥꯏꯗꯅ ꯀꯧꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗꯅꯤ ꯑꯩꯒꯤ ꯏꯁꯥꯗ ꯑꯐꯥ ꯄꯨꯟꯅꯕ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯈꯪꯊꯥ ꯊꯥꯗꯣꯔꯛꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯊꯛꯂꯣꯝꯗ ꯈꯪꯄꯥꯏ ꯄꯥꯏꯈꯠꯄꯒꯨꯝꯗꯅ ꯏꯁꯥꯁꯤ ꯇꯥꯎꯐꯨꯡ ꯇꯧꯔꯝꯂꯒ ꯃꯈꯥꯗ ꯈꯪꯊꯥ ꯊꯥꯗꯔꯛꯏ ꯐꯃꯨꯡ ꯑꯁꯤꯁꯨ ꯀ꯭ꯔꯦꯛ ꯂꯥꯎꯕ ꯍꯧꯔꯛꯂꯕꯅꯤ ꯃꯗꯨꯗ ꯈ꯭ꯋꯥꯡ ꯑꯁꯤꯁꯨ ꯅꯥꯔꯕꯅ ꯑꯩꯁꯦ ꯈꯤꯇꯪ ꯊꯦꯛꯇꯣꯛꯂꯒ ꯈꯥꯡꯂꯤꯉꯩ ꯃꯇꯝꯗ ꯊꯣꯡꯅꯥꯎ ꯑꯁꯤꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯇꯞꯅ ꯍꯥꯡꯗꯣꯔꯛꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡ ꯖꯨꯂꯤꯌꯥꯁꯤ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃꯗ ꯃꯄꯥꯜꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯛꯄꯅꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯏꯃꯥꯗ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯒ ꯏꯃꯥ ꯅꯪ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯗꯅ ꯏꯃꯥꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯏꯃꯥꯗꯣ ꯄꯨꯔꯞ ꯆꯪꯂꯛꯄ ꯃꯇꯝꯗ ꯊꯣꯡꯅꯥꯎꯗꯨꯁꯨ ꯃꯊꯟꯗ ꯍꯦꯛꯇ ꯘꯝ ꯂꯥꯎꯅ ꯍꯦꯛꯇ ꯊꯤꯡꯖꯤꯟꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯂꯛꯄꯗ ꯑꯩꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ ꯃꯗꯨꯗ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ ꯁꯦ ꯏꯃꯥꯒ ꯄꯨꯂꯞ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯁꯤ ꯅꯪꯒꯤ ꯅꯁꯥꯗꯣ ꯍꯟꯗꯛ ꯃꯔꯛ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯦ ꯏꯃꯥ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯏꯁꯥꯁꯦ ꯍꯟꯗꯛꯇꯤ ꯄꯪꯀꯤꯗ ꯀꯤꯔꯦ ꯏꯃꯥ ꯅꯪꯒ ꯑꯩꯒ ꯑꯃꯨꯛꯇꯪ ꯇꯨꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒ ꯇꯨꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯏꯃꯥꯒ ꯑꯩꯒ ꯇꯨꯃꯤꯟꯅꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯥꯎꯕꯗꯤ ꯏꯃꯥꯒ ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯇꯨꯃꯤꯟꯅꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯔꯛꯇꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯦꯝꯃ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝꯗꯣ ꯑꯃꯨꯛꯇꯪꯗꯤ ꯃꯩ ꯊꯥꯗꯣꯛꯂꯒ ꯇꯨꯝꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯅꯪꯒꯤ ꯅꯁꯥꯗꯣ ꯏꯐꯤꯡꯂꯒ ꯇꯨꯝꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯁꯛꯐꯝꯗꯣ ꯌꯦꯡꯕꯗ
Imagi wafam aduda aina kaidawrage hadana hangbada imana hairaki ahingda suna sanana ipa pharaga mongam itok tawi murum solaga kainom itok tawi wafam sing adu hek hairakpada ai sana tawjabra haiduna khalami maduda imana ngarang sina thanda hogolaga sakki hadana tawi hai madudagi imana su ai se yamna kanna khamlaba matungda tumhalami hai adubu tawriba pumnamak sing asidi ai amata khangdrabani imana tamlakpaduda aina suna su hai ima taseng na hairabada aina hapetang di singnaba amadi lay isi tembina isi semjilaklabra mamaga mapaga du sumayban maiba maibini makoina aisi semjilaklaga manghalngi takangi haidana tawraklabra karino bema yenglamliba maibaduna su taseng na hairabada nangse phanaba yengamdrabra khangdi imana su yamna singnai ado pharesi numit nini humni phawbadang di yengkisi fatta fatragana atopa laikai maiba ma kauraga yenghanba haibaduni ima isa wari watai sanarami numitugi numidangi matamni aisi sainsang thonglaga khujam haidoki haidana maning thonglomda khujam adu puthoraklaga khujam haidoklingai matamdani aigi lengju masida kanagumba misak amana tap launa pairaga maning lomda tuba samlaga adu maksaki mataududa isi kanano haidana falai thoktuna yenglubada kanagumba mata sulairamde aduga musu prap sanglagi haidana tawraklaba matam aduda maning thangba sarogodomda lairiba letrin aduda kanagumba masangbagumdana letringi manung aduda khubak khurakki aisi sasi samnaga sapsa pipe yungkhalle aduga karino haidana falai thoktuna yenglubada letringi hekna kal thangba sarogodomda nupi ama lepaga aingonda makhut khallaga kaurakpagumdana aingonda kaigumba khara tawraklami maduda isi yamna kana laubada imaga babaga prap thorakle asum hek thorapa matam madudagi sasi sableblaga samna kakse sapsap junglaga ipa pharaga lairami hai madugi matam maduda babaga imagana aise kaurapada aise kasu thodokpa mata taramde hai maduda imana sumong ama tawre masidi imungda kitang thuna pusin siadana imungda khara thuna pusilakpada sorol yamna ngangi hai aigi tung asida kanagumba ama laire ai sasi sapangamdre aduga kanagumba mana so aigi tung asida laaga ai sasi singthoktuna pugadore hadana mamai makok amata sanadaba wa kaya maro mama ngang bahora i hai aigi tawriba moma tawsing aduda wakhal tanaba mutang dilakna siadana aisi wakhal tanaba hona i hai aduga ithanda su pawnoktanu i hai ipa nupa makhoi hum sangdana isi pharaga lamya sida isi yamna kana law khungduna tawi hai aina yamna kana law khongduna tawringai serak adudasu nupi amana mamang thonglomda thong asi kitang thuna hangdoklo haibagi matagumna thongdo yamna kana thilaki hai mapalamdagi kaubagi khonjel tarakpa sing aduda aisi sengge haidana tawi hai maduda babagi magana tawraga khut khong sing asi loina punsilaga aise thami hai maduda gi sasi yamna kana lawraga ki basakta mamada olaklaga aisaki mamang lomda kanagumba manai gi sasi lao haidana kaure natrabadi mahaki manungda yauriba thawai si suplap salaga hatu ani haidana murum sola i hai tawbadabu babagai magana yamna kijaraktuna jumthangna bagi kaka hoi haibadi aikhoi kitang salaga laiba sagai gi kaka amada babana phone tawraga mukta lao haidana kawi maduda kaka do laaba matungda kaidawba yauragi haidana hanglakpada thoiba thodok singado loina tambada kaka na hairaki handa marak si ai sing ba amadi laitasaw sida sigi mamang thangba saroga som sida lairiba tembi gi mapha masado nongalamdai khudingi nakhoi gi konthong asida isi yamna tattana ubani mi ugidra haidana makhoina su septha momuksu yengi aduga nakhoi gi konthong asida kari gumba ama posak ama kamsimba gumna su tawi ado no monumit amadi aina su kaidawa yauragi haidana hangbada tasawga wari watai sanagi tawbani haidana adu maksaki aisu wakhal thoina hena khanjiludabani adubu maiba maibi oibaduda tasaw hoida tamgi khanbani adum kaure asumna kakana wari watai sarai ngai matam aduda dinthak asida kanagumba mana sapagumdana gikit launa nambagumna makhol khara thokna satpa horakle madugi sumathakta yum asigi akoiba sida kanagumba mioi kharana phaglang ase thukaibagumdana yum sek dak launa nikpa makai phaglang ase kanthapa horakle maduda kaka babaga makhoi ani surabaduda phaglang kanthabagi makhol tarakliba make domdo satuna yenglami adubu phaglang kanthabagi makhol asi yeta mukta haibadi makha thangba sarukta mukta aduga saksangda somukta mangolgi pareng singadu mangolgi pareng da somukta asi gumba kiraba makhol kaya moroma mata ba horakpani
ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯍꯦꯛ ꯊꯣꯛꯂꯛꯄꯗꯩꯗꯤ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ ꯍꯥꯏ ꯑꯗꯨꯒ ꯃꯄꯥꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯁꯨ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯖꯨꯂꯤꯌꯥ ꯖꯨꯂꯤꯌꯥ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯍꯥꯏ ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏꯅ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯤ ꯍꯥꯏ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯌꯥꯝꯅ ꯀꯟꯅ ꯁꯗ꯭ꯔ ꯇꯧꯏ ꯍꯥꯏ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯑꯩꯅ ꯋꯥꯈꯜ ꯂꯥꯛꯄꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯤ ꯃꯗꯨꯗ ꯑꯩꯁꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯒ ꯂꯩꯕꯒꯨꯝꯗꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯇꯧꯔꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝꯗꯅ ꯀꯣꯏꯄꯨ ꯄꯨꯔꯒ ꯆꯠꯄꯒꯨꯝꯅ ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯅꯔꯛ ꯃꯣꯡꯁꯣꯡ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡꯗ ꯌꯥꯝꯅ ꯆꯠꯂꯦ ꯑꯩ ꯇꯨꯝꯕ ꯌꯥꯝꯅ ꯀꯤꯖꯔꯦ ꯑꯩ ꯏꯊꯟꯗ ꯇꯨꯝꯕ ꯌꯥꯝꯅ ꯀꯤꯖꯩ ꯏꯃꯥꯒ ꯄꯨꯂꯞ ꯄꯨꯟꯅ ꯇꯨꯃꯤꯟꯅꯁꯤ ꯑꯩ ꯌꯥꯝꯅ ꯀꯤꯖꯔꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯕꯕꯥꯒꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥꯁꯨ ꯑꯩꯕꯨ ꯀꯣꯟꯁꯦꯟꯗꯨꯅ ꯀꯞꯄꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯃꯥꯅ ꯑꯩꯁꯤ ꯁꯤꯔꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯐꯥꯎꯕꯗ ꯈꯜꯂꯕꯖꯥꯠꯅꯤ ꯀꯀꯥꯗꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯂꯥꯛꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯁꯨ ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯦ ꯀꯀꯥꯗꯨꯁꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯗ ꯇꯨꯝꯂꯣ ꯍꯥꯏꯗꯅ ꯕꯕꯥꯅ ꯈꯥꯝꯂꯒ ꯑꯗꯨꯝ ꯄꯨꯂꯞ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯩꯁꯨ ꯃꯨꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯏꯃꯥꯒꯤ ꯃꯁꯥꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯨꯝꯗꯅ ꯀꯥꯆꯤꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯏꯃꯥ ꯏꯆꯥꯒꯤ ꯀꯥꯆꯤꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯤꯞꯄꯒ ꯂꯩꯕꯒꯨꯝꯗꯅ ꯑꯩꯁꯦ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯄꯅꯤ ꯃꯗꯨꯗ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯀꯥꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯨꯁꯤꯟ ꯃꯨꯅ ꯑꯩꯉꯣꯟꯗ ꯈꯤ ꯂꯥꯎꯅ ꯍꯦꯛꯇ ꯈꯤꯒꯠꯂꯛꯂꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝ ꯑꯃ ꯂꯧꯗꯨꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯂꯥꯎꯒꯦ ꯈꯜꯂꯒ ꯏꯁꯥꯁꯦ ꯂꯣꯟꯂꯤꯒ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯠꯄꯒꯨꯝꯅꯁꯨ ꯃꯈꯣꯜ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯩꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯏꯆꯦ ꯇꯦꯝꯕꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯍꯦꯛꯇ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯜꯂꯤꯕꯗꯨꯁꯨ ꯑꯩꯅ ꯍꯥꯏꯐꯦꯠ ꯂꯥꯛꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯕ ꯅꯨꯄꯤꯗꯨꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ ꯏꯆꯦ ꯇꯦꯝꯕꯤꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯒꯗꯧꯔꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯅꯨꯄꯥꯗꯣ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯃꯥꯒ ꯍꯥꯟꯅ ꯈꯪꯅꯔꯝꯃꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯈꯪꯅꯔꯕꯅꯤꯅ ꯑꯃꯨꯛ ꯑꯩ ꯑꯇꯄꯟ ꯄꯤꯒꯦ ꯍꯥꯏꯗꯅ ꯏꯆꯦ ꯇꯦꯝꯕꯤꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯦꯝꯕꯤꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯑꯩꯁꯨ ꯏꯃꯥꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯣꯟꯁꯤꯜꯂꯤ ꯃꯗꯨꯗ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯍꯪꯕꯗ ꯑꯩ ꯏꯊꯟꯇ ꯇꯨꯝꯕ ꯌꯥꯝꯅ ꯀꯤꯖꯔꯦ ꯍꯥꯏꯗꯅ ꯑꯃꯨꯛ ꯁꯨꯔꯣ ꯂꯣꯟꯕ ꯍꯧꯔꯛꯏ ꯍꯥꯏ ꯃꯗꯨꯗ ꯏꯃꯥꯅ ꯍꯥꯏ ꯅꯊꯟꯇ ꯈꯛꯇ ꯅꯠꯇꯦꯅ ꯍꯦꯛ ꯇꯨꯃꯤꯟꯅꯔꯤꯁꯦ ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯇꯨꯃꯤꯟꯅꯔꯤꯁꯤꯗꯤ ꯏꯃꯥꯒꯤ ꯑꯗꯨꯒꯨꯝꯂꯕ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯌꯦꯡꯕꯗ ꯏꯃꯥꯒ ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯇꯨꯃꯤꯟꯅꯕꯗꯨꯗ ꯏꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯦ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯈꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯈꯤꯁꯅꯨ ꯅꯣꯡꯕꯨ ꯍꯦꯛ ꯉꯥꯜꯂꯕ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯃꯥꯏꯕ ꯀꯧꯔꯒ ꯌꯦꯡꯍꯟꯁꯤ ꯑꯗꯣ ꯐꯔꯦꯁꯤ ꯅꯪꯅꯦ ꯀꯥꯆꯤꯜ ꯑꯁꯤꯗ ꯊꯪꯉꯨ ꯂꯥꯎ ꯉꯁꯥꯏꯅ ꯑꯩꯅ ꯀꯥꯆꯤꯜ ꯊꯪꯒꯦ ꯍꯥꯏꯔꯕꯁꯨ ꯅꯪꯅ ꯃꯌꯥꯗꯦꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯦ ꯀꯥꯆꯤꯜꯗ ꯊꯪꯂꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯇꯨꯝꯊꯔꯦ ꯅꯣꯡꯉꯥꯜꯂꯛꯂꯕ ꯃꯇꯨꯡꯗ ꯏꯁꯥꯁꯤ ꯏꯊꯤꯟ ꯊꯤꯟꯗꯣꯛꯂꯒ ꯏꯅꯥ ꯅꯥꯏ ꯏꯃꯥꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏ ꯉꯁꯤꯗꯤ ꯅꯁꯥ ꯅꯔꯨꯁꯤꯡ ꯑꯗꯨ ꯐꯖꯅ ꯁꯦꯡꯗꯣꯛꯂꯣ ꯑꯗꯨꯒꯅꯦ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯊꯧ ꯇꯧꯒꯗꯣꯔꯤꯕꯅꯤꯅ ꯅꯪꯒꯤ ꯅꯁꯥꯗꯣ ꯇꯔꯨ ꯇꯅꯥꯟꯅ ꯂꯩꯍꯜꯂꯨ ꯍꯥꯏꯗꯅ ꯑꯩꯁꯤ ꯏꯔꯨ ꯃꯥꯏꯊꯜꯂꯨꯖꯊꯣꯛꯂꯦ ꯑꯗꯨꯒ ꯕꯕꯥꯒ ꯀꯀꯥꯒꯅ ꯆꯠꯂꯒ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯕ ꯃꯇꯨꯡꯗ ꯌꯦꯡꯍꯜꯂꯤ ꯃꯥꯏꯕꯁꯤ ꯑꯍꯜꯁꯨ ꯌꯥꯝꯅ ꯑꯣꯏꯔꯦ ꯃꯗꯨꯗ ꯃꯥꯏꯕꯗꯨꯅ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯦ ꯇꯥꯞ ꯄꯥꯏꯔꯒ ꯌꯦꯡꯂꯛꯄꯗꯨꯗ ꯑꯩꯒꯤ ꯏꯁꯥ ꯃꯅꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯁꯤ ꯏꯟꯊꯣꯛꯂꯛꯄꯒꯨꯝꯅ ꯑꯗꯨꯝ ꯇꯧꯏ ꯃꯥꯏꯕꯅ ꯈꯨꯗꯥꯡ ꯄꯥꯏꯔꯛꯄꯁꯤ ꯏꯍꯩ ꯍꯩꯅꯤꯡꯗꯦ ꯑꯩꯁꯨ ꯃꯥꯏꯕꯅ ꯈꯨꯗꯥꯡ ꯄꯥꯏꯔꯛꯄꯗꯨ ꯂꯩꯊꯣꯛꯅꯕ ꯍꯥꯏꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅ ꯂꯦꯡꯖꯨꯝ ꯑꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔ ꯐꯥꯔꯨ ꯂꯥꯎ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯂꯥꯏꯒꯤ ꯊꯧ ꯐꯖꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯔꯛꯀꯅꯤ ꯍꯥꯏꯗꯅ ꯃꯥꯏꯕꯗꯨꯅ ꯀꯅꯥꯅꯣ ꯈꯔ ꯀꯧꯁꯤꯜꯂꯤ ꯏꯄꯥꯅꯨꯄꯥꯒ ꯀꯀꯥꯒ ꯕꯕꯥꯒ ꯃꯈꯣꯏꯅ ꯏꯁꯦꯠ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯕꯗꯨꯅ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯈꯨꯕꯤ ꯀꯤꯠ ꯂꯥꯎꯅ ꯅꯝꯁꯤꯜꯂꯛꯏ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯦꯛ ꯅꯝꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯂꯥꯏꯕꯛ ꯃꯅꯨꯡ ꯑꯁꯤꯗ ꯐꯣꯡ ꯐꯣꯡ ꯁꯥꯔꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯏ ꯃꯥꯏꯕꯗꯨꯅ ꯁ꯭ꯋꯥꯖꯥ ꯄꯨꯖꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯐꯍꯜꯂꯝꯃꯤ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯕ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯕꯅꯤ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯛꯈꯤ ꯌꯥꯝꯅ ꯇꯞꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯁꯥꯗ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯔꯝꯃꯤ ꯅꯪꯅ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯤꯉꯩ ꯃꯇꯝꯗ ꯅꯪꯒꯤ ꯅꯌꯥꯗꯒꯤꯁꯨ ꯀꯩꯀꯩꯅꯣ ꯇꯤꯡꯕꯣꯡ ꯑꯣꯏ ꯀꯩ ꯑꯣꯏ
haibadi ipumoi kaiboi khara so thoraki maduna maram oiduna nangi nasa sida phataba mayam ama lairambani nang simina sumi sau khara changi makhona yamna pamba posak ama nangi oigadore hadana nang semangna taknaba tawrakpani aduna hojikti kasu thoina khaluranu yare lai gi tingi ama ma yengthokpa loirabanina hojikti makha tana mata tawraklaroida se aina semliba jantra se khwangda mutang sijalu adugane lambi chathok khothokpa matamda jantra se thadokpa yade hainade hairaba sodum masi sijalaga dumak chatlu asi hairam laba matungda maibuduna mantra kai keno khara solam laba matungda imaga babaga da su kai keno khara sinarami aduga ngi haktangi matungda dakhina tawraba matungda maibadu su dumak sakre masigi matungda isu kasu thoidokpa mata tawkhidre adubu nong numit ama ise tembido gari masa thauraga chappada khongbanda yungsille hadana makhong adu tektana phanukuna sapangamde hai aidi mangonda mohana kaudre aduga aiga khana jaribu nupa aina seluri banupa dusu matamgi matungina ibani su lohong khongdongba tawduna nungai ai phaba punsi amada hingli aduga aigi nupada lohonglaba matungda aigi wari singadu loina tambada ise tembina oirami haiba pau singadu hekta abada mahaksu aduki matik yamna mai hokba makai sauki mangonda tawrakiba mong matausing thabak tawraklaba matang paisa khara khaji komthoraklaba kandana mangonda mohana pamlakpa aduga mahakna haiba yade haidana aigi khangna jaribu nupi asida muksu phataba thabak singa se tawi haidana aigi nupa su yamna kana sauki matamgi matungina ise tembi su mayum panki adubu mahakti mayum palaba su sanafam khangdradana mapamda halaga muklai adubu aidi punsi nungaiba marel amada hingduna isa ani ka inembo kai kubo kai puroibaga aikhoi nungaiba punsi marel amada laitalaira wari tathok tasin taunaraga nungai ni hingba haibado oire wari ase matang asida loisinjari wari ase nungai birabadi like amadi subscribe share to biramo haiduna jari aduga mana adomadom gi sada thokpa sengba wari singai biragadi aikhoi pithok jariba whatsapp number asida thabiraknaba ninsingjari phare mayam adudi ngasi gi di matang asida loisinjarage mathangji wari da mohana thengnarasi ima leibak na yai phare